ꯈꯨꯔꯨꯝꯖꯔꯤ SKTV News ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯌꯥꯏꯐꯕꯤ ꯇꯥꯎꯔꯦꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ June 30 MHAꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯨꯅꯕ ꯃꯤꯑꯣꯏ 18ꯅ ꯁꯥꯕ ꯀꯣꯀꯣꯃꯤ ꯑꯃꯨꯀꯣ ꯑꯃꯗꯤ ꯐꯣꯛꯁꯀꯤ ꯃꯤꯍꯨꯠꯁꯤꯡ ꯍꯌꯦꯡ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯒꯅꯤ President's rule thamlingai manungda MLA local area development fund kaithokhlamba maram chade haina veteran politician Okram Joyna Manipuri governor da memorandum ama pisinkhre hai Mamangi lengakna soiramba kaya semdokriba fawba Manipur da ingtappa purakpa ngamloi thokliba irang asisu mamangthakta soiramba kaya adu semdoknaba hotnabada thoklibani haina hanagi chief minister N Viren phongdokre Popular government ama thubada semnaba hotnari amadi BJP gi manungda tokhai tabagi wafam leite haina BJP state president Sarda Devi na phongdokre muthatnaba hotnabada isadagi hauraga mipum khudingna thogdang longminasi haina Forest and Environment Special Secretary RK Amarjit na phongdokre Hauzik pau sandokna pizari Center के Ministry of Home Affairs MIC की मिहुत सिंगना लाखलिबा जुन कुंट्रादा उननबा कौरकपदगी मियोय 18 साबा कोकोमी अमुको अमदी फोक्स की मिहुत सिंग MIC की मिहुत सिंग उनरुनबा हयेंग दिल्ली की दमक इम्फाल थादोकलगनी हाइरी ngasi मेजर खोलदा लैबा मणिपुर प्रेस क्लब की लोकताक होलदा हिरामसिगा मरी लैनना अमुको कोकोमी अमदी फोक्स की मिहुत सिंग यावना पुन्ना पांगथोकपा पावगी मिफम अमदा कोकोमी की कन्वेनर खुराइजम अथौबना हाइखिबदा लाखलिबा तांग कुंट्रादा MHA गा उननबा वारेब असिंगसी होटल इम्फाल दा लुप अहुम असिना अपुनबा मिफम अमा पांगथोकलबा मतुंगदा लौरकपनी चाही अनि हेलबा इरांग असि फगलकपगी ममी ngasi फावबा ताद्री अमदी इरांग असिगे वारोइसिनमा पुरकपगी फिबम लैत्रिबा मरमना लुप अहुम असि पुन्ना चतुना MHA गी ऑफिशियल सिंग उनदुना चप मानबा डिमांड सिंग अदु थमलुनबा अमदी Manipur miyam gi apambagi matung ina khongthang asi paikhalakpani hayang New Delhi gi damak Imphal thadokadoriba apun mamioi 18 asida amuko amadi kokomi dagi miyoi 8 amasung Fox dagi miyoi 5 yauri mamang thakta loop sing asina MHA ga unaru raba matamda thamkhiba demand sing adu handaki apunbagi oina miyamna pamnariba demand sing adu amata oina thamduna taksingani loinana miyamna matam kayagi mamangdagi pamnaduna lakliba loop sing punsinduna amata oina chatmina bahaiba wafam adu handaki khongthang asida miyamgi apamba adugi manung chana mamang thakta MHA ga unaru raba aduda thamkhiba wafam sing adu amuka hanasu taksingani haiki loinana mamang thakta MHA ga yanaba purakhraba wafam sing ngasi fawba thabakta onthokpagi mami tadriba asina maram oiduna handak unagadawriba asidadi yanakhraba wafam sing thabakta onthokloidaba oirabadi makhatana unnabagi kanaba leite haiba wafam su thamgani madugi matungdadi Manipur miyamgi yaifanaba amadi kari firep logani haiba adulup ahum asina punsinduna warep longminagani haina su phongdokhi ngasi pangthokiba pawgi mifam aduda saruk yaruduna amukogi senior member S Bubol amadi Fox ki president BM Yaimanasu khongchat asigi matagda wafam kaya phongdorakhi Manipur da oiba pilom sigi tangai phadaba pilom du yengjarakanda miyamna ena kogi hairaga leiba koi leba sigi apunbagi saktam kannana ba ngana ba tawgadori ba sanjan da ko se koi punna sanjan bagi tangai phadaba man leire habdu koi madu punna khaminar ba matung dai koi punna ayeng koi khongsan daraga delhi dai koi home ministry ki official sing asiga mamang da pangthokkiba mifam sing adugi follow bagi meeting ama oina aduga mamang da yanakhiba wafam sing adu thabak ta ontho nanabagi taksin bagi khongchat ama oina koi chacharagani haidana mayam da thamjari yamna aikoi lifetime ni hairibasi hangtokani hairagasu aikoi hangtokpa ngamdribase karigino
ꯌꯥꯝꯅ ꯉꯝꯒꯗꯕ ꯑꯩꯈꯣꯏꯅ ꯉꯝꯂꯒꯗꯤ ꯀꯔꯤ ꯑꯦꯖꯦꯟꯗꯥ ꯂꯩ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯏꯍꯨꯟꯁꯤ ꯄꯨꯔꯒ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯇꯛꯁꯤꯟꯗꯨꯅ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯇꯨꯅ ꯍꯥꯡꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯃ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯄꯨꯔꯛꯀꯅꯤ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯤꯔꯤꯌꯁꯂꯤ ꯂꯧꯕ ꯄꯣꯏꯟ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯑꯒ ꯉꯁꯤ ꯃꯥꯒꯤ ꯃꯌꯨꯝ ꯃꯀꯩꯗ ꯂꯩꯕ ꯐꯪꯗ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯔꯤꯁꯦꯇꯜꯃꯦꯟ ꯃꯈꯣꯏ ꯑꯃꯨꯛꯀꯟꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯝꯁꯤꯡ ꯑꯗꯨ ꯍꯟꯖꯤꯜꯍꯟꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗꯦꯕꯂꯞꯃꯦꯟ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯗꯣ ꯃꯗꯨ ꯄꯥꯏꯈꯠꯄ ꯃꯁꯤ ꯑꯩꯈꯣꯏ ꯁꯨꯝ ꯆꯤꯟꯅ ꯉꯥꯡꯉꯅꯨ ꯍꯥꯏꯕ ꯑꯄꯨꯟꯕꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯗ꯭ꯔꯒꯗꯤ ꯍꯥꯏꯕ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯇꯧꯐꯝ ꯊꯣꯛꯄ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯏꯍꯨꯟ ꯈꯪꯅ ꯊꯕꯛ ꯑꯗꯨ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕꯒꯤ ꯉꯁꯤ ꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯑꯃꯨꯛꯄꯨ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯐꯣꯛꯁꯅ ꯑꯉꯝꯕ ꯊꯥꯛꯇ ꯃꯤꯌꯥꯝꯗꯒꯤ ꯄꯥꯎꯇꯥꯛ ꯅꯨꯡꯇꯥꯛ ꯂꯧꯔꯒ ꯑꯩꯈꯣꯏ ꯈꯨꯠꯁꯝꯗꯅ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯒꯅꯤ ꯇꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯃꯥꯡꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏ IDPCꯒꯤ ꯂꯩꯔꯤꯕ ꯔꯣꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯍꯟꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯁꯨꯒꯥꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯏꯟꯚꯥꯏꯠ ꯇꯧꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯆꯦꯠꯄ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯑꯩꯈꯣই ꯁꯥꯟꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤꯗꯨꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯈꯣꯡꯆꯠ ꯑꯁꯤꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤꯁꯨ ꯃꯗꯨꯒꯨꯝꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯈꯔ ꯄꯤꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯔꯤꯕ ꯁꯦꯟꯇꯔꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯆꯞ ꯆꯥꯕ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯤꯌꯥꯝꯅ ꯋꯥꯔꯤꯕ ꯊꯦꯡꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯀꯣꯛꯍꯟꯅꯅꯕꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ President's Rule Thamlingai Manungda AC Yankai Mapangi MLA Local Area Development Fund Kaithokliba asi Maram Chade Haina Manipurgi veteran politician Okram Joina Manipurgi Governor Ajay Kumar Bhalada Tha Sige Kuntareta Memorandum Amapisin Kre Haidi Ngasi Kagwada Liba Mahaki Mayumda Pangthokiba Paugi Mifam Amada O Joina Makataraduna Chahi SG February Tarahumdoidagi President Rules Thamlakpa Maramna Manipur ge Assembly asi suspension da thamlakhibani Maramasina MLA Singda Law Semhandraga Karigi Damak Asia Yankai Mapan gi Damak MLA Local Area Development Fund gi Lupa Crore Kun Mapan ga Lak Yankai Kaithoklibano MLA Local Area Development Fund asi The Salaries and Allowance Act 1972 Amendment gi Makhada Scheme Sing Amadi Project Sing Paikhatpada Chithahuriba Thabak Sing Adu Menkhatnabagi Damaktani State Asina President's Rule gi Makhada Laiduna Mathau Taudraba MLA Singda Karigi Damak MLA Local Area Fund asi Pifam Thokpage Haiba Wafam Memorandum Adu da Yauki Haidi O Zoina Makha Taraduna MLA Singi Damak Kaithokliba Fund Adu Governor na Mafam Chabada Sizinana Bagidamak Tasu Athubada Dio Letter Amasu Pisilagani Haiki Ain Semba Yadraba, Ain Semba Tabak Tohandraba MLA da Han Piraga Development Tohangane Haibasigi Ain Gitata Masibu Ain Yabre Yadaba Natamaram Sabasada Haibasigi Wang Tore President Rule Matam Jida Gahuzi governments and Pishak Kaiba Yadabra Haibja Masimati Yamna Akwegi Haibada Lupa Kusel Oiva Aruba Wahang Amani Masi Pisa Sinaba Yai Natagi Adi Haibda Yamna Kara Aruba Oi Ain Semki Sakti Punama Baraki Parliament Lograga Constitutional Nationally Mayam Pelo Erga Made the MLA the Pisa Piteraga Development Program Tohangane Habasi Ontona Mayak Chendava Akwegi Pone Adanamado Governor Ging Sigi Sasonchi da Manipur Miamna Mamit Lokopna Yenga the Wafam Moy Maramasina Nahagna Pazik Pitoki Bapisa Sankan Tarizamasi Kakalaga review though Aduga Tunamak Nahagna Darka Labo from the Mother the Pishadu Hada on the Sungani Mamang Thakta Palamba Lengak Singna Soiramba Kaya Semdok Triba Fawa Manipur da Ing Tapa Purakpangamloy Thokliba Iranga Sisu Mamang Thakta Soiramba Kayadu Semdok Nabahot Nabada Thoklibani Haina Hanagi Chief Minister and Virena Pongdokre Indira Gandhi na Prime Minister Oiringai Matam Kumjali Singamaga Chamapan Humfudra Mangada Thamkiba National Emergency Gamari Lainana Hauzik Prime Minister Oiriba Narendra Modi na iba The Emergency Diary Year State
Forge a Leader haina mingthonba lairik amang asi BJP Manipur Pradesh ki President A Sarda Amadi Hanagi Chief Minister N Viren Hongnabi matung in a phone cray Thambal Sanglen na pangthokiba thoram aduga mari lainana N Viren na makata na hai Kumjali singa mga chamapan yang kay fawa Scheduled Tribe ki list chanduna lairamba minchay maichaybo Scheduled Tribe ki list ke kanana lokthokibano Inner Line Permit chatnaramba adu kanagi matamda lokthokibano Punna himinaramba Manipur da karigi damak ching amadi tam khaidokuna MLRN LRA chatnahanduna Tokai tahan kiba asigumba mamang thakta soiramba kaya asi BJP lenga klakpadagi semdok na bahot na duna lakli Asoiba semdok na bahot na bada hauzik Manipur miyam na awaba mayok na ribani Asoiba kaya asi semdok triba fawba isagi oiba achumba lambi semba ngamloy Manipur da tangdu laytaba hanjunaba lamdamasigi Tongan bakang lu furuk kimiyoy sing unaduna Home Minister na wari sanabagi thabak chathari athuba matamda Manipur da tangdulay taba hanjinba ngamlagani haiki amaromda ngasi fongliba lairik asi kumjali singa mga chamapan humfudra mangada Congress na thamkima emergency adu karigidamak thamkiba no haibadu miyamda khanghanaba lairik oina ithoktuna fongbani matamadu da Congress lengak na Manipur dagi yauna Journalist kaya Congress ki mathakta pau hatlubagi damak jail da namsenduna thamki miyamna lairik asibu paduna democracy khongaung ba political party asi karambano haiba khangdok minasi haiki Sigi nai sing phachuna methok kraba matung gele ko afaba haksan phaba mi do idoi haksan phaba afaba se do idoi 2017 da koi government la hai 2018 dagi haiba mayam se senkok na lakna jar ko ne hanagi leibe sing na kanam da trust ho yaude inclusiveness like so hiba manba English ka krangang bagang inclusiveness what li hai Manipur da le mi try kun sa ni thoi hum doi unamapu ai khoi gi Manipur gi jati ni na recognition pi ba sangai ethnic ba sem dana yung kun sa ni thoi jati kun sa ni thoi hum doi gi sa dana yung kuding gi ma gi identity pi han na taw ri se inclusiveness what li kan mo inclusiveness no na pa mapandagi porpo punama Myanmar dagi lakosu Bangladesh dagi lakosu amadagi lakosu oina lahanji adugi inclusiveness to well very sorry maram de khoi mission yamde Congress na Assembly dissolve tawraga election thengna si hairiba si hojik election tawbagi matam nate miyam na pamba popular government ama thuba the same na bahotnari amadi BJP gi manungda tokhai tabagi wafam leite haina BJP Manipur Pradesh ki President Adhikari Mayum Sarda Devi na phongdokre nityaipa chuthekta laiba thambal sanglen da pangthokpa pawgi mifam amada Sarda na makhata na haikibada kumjali singa mga chamapan humfudra mangada BJP party leitri masida karamna BJP na laibak thugai na bahot narakpadagi emergency thamkibano hai thamkibani hairibano BJP da aranba charge tawna bahot nariba Congress history ning thina khangma mathau tai tasengbadi matamdogi Prime Minister oirambi Indira Gandhi bu chahi taruk bot lepa yadabagi court na rai tarakpadagi power pambagi mayaina national emergency thamjinkhibani masina thaiduna BJP da aranba charge tawshinba asi tasengna laibak thibani amaromda adugumlaba emergency gi matam aduda Manipur dagi paumi ama yauna paumi chani ni fusu emergency gi matangda pau fongbagi damak fajin khibani makoina chathakhiba democracy khongaung nabagi thong adu BJP da onsinduna democracy khongaung naba party ni haina maral sirak pa si tasengna ngakpa poi amaromda paumi singnang bawa hangi pau khumpira duna Sarda Devi na makhata na hai haujak Manipur miyam na pamliba si athuba matamda popular government ama sembani miyam gi apamba matung ina popular government ama semnaba hotnari chairak sida fresh election pangthokpa haibasi miyamgi apambagi mayoktani hairaduna BJP MLA singi manungda tokhai tanabagi wafam leite asengba achumba matamgi matung ina adumaklakani haiba wafam thamlakhi Praja singi ihulda Bharatiya Janata Party thabak tawgani hauji election gi khannabagi matam natte santi gi wari sanana gi damakta aikoi process tawriba progress la iba stage da my consent birakan Manipuri representative amamam oina Manipur da laiba aduba political parties sina support tawrakanda Manipur praja gi pulse si yenga kana aikoi thabak tawna na honna mina si haidara ai makoi da rajniti da mayamna nungai basi kaino hairagadi aikoi masi khara pangangang ba pangtong to haidabuni
aduga BJP ki manungda unite oi natraga oi de aibase tapna tum khangakani achumba haibase slow and steady with the race aiba man lai ano soi dana aikoi mayam birakini Mathang thage amadagi Loktak project gate tagi Moirangi Sendra Fawagi manungda mayai kaba chinjak yoliba sing Moira paibi punba lo Bisnupur district amadi anti drug campaign na drive hauragani maram asina mayai kaba nisa sing yoliba miyoi singna khudak tagi yonba lepiyo haina Moira paibi punba lo Bisnupur district ki vice president Chanambam Ongbi Maipak Tombi na Fongdorakli Ningthau da pangthok pa paugi mifam amada mahak na makhata khibada Housing Manipur da thokliba irang asi loiba natri irang asi da iraipak iramdam asi ngak na nabahot nabada thawai kaya ama katkrabani adugi mathakta PR lakpadagi irang asi nemthaba malabasu chingkhong chinga yauna mafam kaya da lau uba ngamdana leiri irang leiringai marak asi da mafam kaya da nisa marang kaina fanglakpana Tungi yumbiral oira kadoriba icha kaya nisana maram oiduna thokhaningdaba thogdo kaya thokpagi changwang khalakli Manipur gi sakeng mingsel ni hairiba Loktak pat ki Sendra tidim lambida nisagi potlam sing marangkai na fanglakli maramasina Sendra ge koibada lairiba CSO sing na sung miteng changbiyo amadi MPAL amadi ADC Bisnupur district na drive lakpada miyamna support tawbiyo haiki Sendra lai bakoi gi Loktak pat Manipur gi mingseni Manipur gi sageng mingseni masi Manipur dagi tanate India gi wangma dagi atopa country dagi Loktak yang belai bani Loktak yang belai ba sida aikoina Loktak sigi apoiba matamda apoiba da akoina atingba yoli akoi gi foreign liquor akoi gi Manipur dagi thopa yu asina singba mayam ma yolaga leiraga akoi gi Loktak yang bagi bhata Loktak yang bagi namata laaga sari ba thaiba tawiba mayam se mase akoina haijaningi di December district ta lariba ADC anti-drug campaign Bisnupur district ki leiri tangbiu asini akoina mayang gi thongda haijari basi aduga athuba matamda yoliba tingba yoliba foreign liquor yoliba yoliba singse athuba matamda isa na khangna aigi isa mange aigi isa nupi mange punamakse mange haina khanbiraba matamda athuba matamda topiu aduga Bisnupur district da leiri ba koi gi CSO sing Ima mara paibi sing asigoma mayam se athuba matamda miyeng changbiu maru oina Loktak akoi gi Sendra ge akoi bada lairiba akoi gi CSO sing club organization mera paibi sing sina Sendra ge akoi bada yoliba mayam se miyeng changbiu athuba matamda thingbiu masida akoi gi Bisnupur district empana masida su thingere ma mapamda akoi na chasara ka da akoi na chogat chagani haiba se akoi na mayam pamda tamjari Plastic na thokaliba pollution asi malemdagi muthatnaba hotnabada isadagi hauraga mipung khoding na thogdang longmin asi haina Forest and Environment ki Special Secretary RK Amarjit na phongdokre World Environment Week kamari lainana ngasi Department of Forest amasung Directorate of Environment and Climate Change na silaipung tourism ga punna sinduna Ending Plastic Pollution haiba thimda singjamai chingamakong CRYDA complex tagi kilometer tara mga stangba marathon amal pangthokhi Run with Joy for Green and Clean Environment haiba wakhalon ga loina na pangthokhiba marathon adu singjamai chingamakong CRYDA dagi lamtharaga singjamai parking waikhom leikai kakwa Kanchipur faurba matung Lilong Zazingdagi amuk halaktuna chingamakongda panthungpham oiki marathon adugi panthungpham yaurakhiba singda so finisher medal sing piki karamna malem asidagi plastic asi muthatchige haibagi matangda Environment and Climate Change ke Director T Brajakumar na luchingduna interaction program amasu pangthokhi ngase se akhoi stel leriba peleipung akhoi tourism group siga loina naha akhoi marathon chen ba akhoi leriba team sing sportsmen sing mayam sing loina akhoi ngase gi marathon je akhoi mayam da run for environment run for bid for plastic pollution na akhoi gi ming da akhoi mayam kholon pi sen min ban mini aduna masigi selibasi masin ta pade akhoi amutang masi yaragadi akhoi na isa isa gi level da plastic sin bagi chang je handa hala bai akhoi na demand je
हंदरकांदरी ऑटोमेटिकली प्लास्टिक पुथरपसिसु हंदरकने हारिबो खोइदा खोइ तंगाइ फदमा सिंगल यूज प्लास्टिक एना खोइ अमुतक सिनर हुंजग मखनि प्लास्टिक है मसी मदे खोइ हारिबो नमिसे खोइ तोथो मिनरसी अमसिगी सथर सबगी कोई सिगी मरी लेना सिंजरीबा से कोई एंडिंग प्लास्टिक पोल्यूशन हाइबा हंदक की सही की से सिदैजिदा ngasi कोई की डायरेक्टरेट ना एम्फेसिस पिजनिंग बसे प्लास्टिक पोल्यूशन जी एन तौबा आइदी रिड्यूस तौबा नत्रगा प्लास्टिक पोल्यूशन लहेंदबा हाइबसे मसी कोई की प्रजा कम्युनिटी इंडिविजुअल सिंग गवर्नमेंट डिपार्टमेंट सिंग गवर्नमेंट एज ए होल हाई तारेने अदगी कम्युनिटी एज ए होल मयाम जे एक्टिवली पार्टिसिपेशन तौबा म दरकार लई हाइबगी वखन लोंदो अदो कोई की डायरेक्टरेट ऑफ एनवायरनमेंट एंड क्लाइमेट चेंज ना पिजनिंगबगी सिंजबनी हाइबदु थमजनिंगे खरा मखै खोइना हंदनबा तहुद्रगदी रिडक्शन की रिड्यूस अदुगा रिसाइकल अदुगा प्रॉपर मैनेजमेंट से तहुद्रगदी कोई की तुंग द लाकदोरिबा कोई की एनवायरनमेंट कोई की इकोलॉजी इवन वाइल्ड लाइफ ता डिफरेंट इकोसिस्टम्स लेरिबा इवन वेटलैंड्स सिदैसिदा अचौबा अमांगबा मा हाइदी खुदोंथिनगाई ओयबा लाकनी अदुना मयाम पुन्ना कोई ज्ञान तामिनरगा ngasi sigumba marathon jina awareness mayam da pibirakanda masi koi each and every individual gi koi magi thodang do pangthok minas Kharungpat Bird Sanctuary ama oina lengangna thubada laukthoknagani haina Chief Conservator of Forest L Joy Kumar na phongdokre Thawal Forest Division ki meeting makhada Kairak Wabagai Jila Parishad ki member Salam Dhanabir Luang na sinduna ek per ma ke naam 2.0 gi manung channa Kairak Wabagai Cherauching amadi Buffalo Farm gi akoiba mafam singda ngasi mas tree plantation ki thorma pangthokre thorma da wangang la duna Chief Conservator of Forest L Joy Kumar na phongdokhibada Kharungpat ki mafam asida tongan makhal gi malem gi atangba lamlaki uchek sing chaktaba maramna Kairak Wabagai Jila Parishad se so amadi miyamna mafam asibo bird sanctuary ama oina lauthokpi na bahairak pasi maram chai hairiba mafam asi bird sanctuary ama oina Lauthokna bahotnari athubada thabakta onthoklegani haiki India ki adigi Manipur ki mipu khudimakta u thabagi wakhalon sil hananaba aduga protection tawnoni wakhalon sil hananaba ne umangai bisne singti ising thege khoina sana bachinjak mayam amu puthoibani chinjak singna khoi thawai ni ngasidi makdugi wakhalon segi yam pamna gi khoi yengba yaren khal masigi sabai hangalok ki issue leriba ising isaugi issue leriba adagi ising isaugi hello matungda ki issue leriba ko biodiversity mangchalok ki issue leriba mayam si ngadi this is one of the most important function ko plantation nga si khoi uthare it is very important hen important leriba di masi protection to busin koi gi national go iba function lama ima gi mingda ko mom thase ba ek bet ma kana si so khoi para ma second phase si manu dane khoi no gi uthare base Ngasigi malem asida thokliba makhal makha kayagi pollution asi matam chana thinghogdrabadi matam kharagi matungdadi oxygen asi leiraga sizinaba fawa lakpagi fibam da leiri haina Jam College of Teachers Education ki principal in charge Dr. Konika Khuraizam na phongdokre ngasi Manipur Press Club ki thangjung hall da Federal Students Organization Kanglaipak Fishok na sinduna Thasigi kunithoi da DM Science ki Jubilee Hall da World Environment Day ga mari lainana bit plastic pollution haiba wakhalon da pangthokiba third state level painting competition 2025 ki prize distribution ngasi yen thokre painting competition adu da class 1 dagi 3 fawba class 4 dagi 6 fawba amadi class 7 dagi 10 fawba category ohum thokna pangthokibani category ohum maki consolation prize taret amadi first second third takraba sing the certificate sale gi mana amadi uchar amam su pikhi Plastic pollution ase akoina maitiba pigadage haiba wakhal ase khalaga akoina yengthorpa painting mayam se yengbadas amna artha leba painting mayam ni prithivi ase asuki mate pollution oiba asina akoina ngasi akoina phangliba oxygen si bawada matam amadari akoi leiraga misapiraga oxygen se horubani matam amasu lakpa yai kariguba akoina pollution ase Security force na chathakiba thiba humbagi thabakta tongan mafam singdagi khuchu khutlai kaya fagat pangam kre lalhaulu ahumsu
phagat pangamle Kakching district ke Wangu police station konba Wangu tarung mamang chingi mafam singda ngarang chathakiba thiba humba gi thabakta magazine yaudaba insas rifle ama magazine ga konana semdoklaba AK-56 rifle ama ball action single barrel nomai ama .32 gi pistol ama insas LMG gi magazine ama 51mm mortar bomb ama IED ahum .32 gi kapayari ba maru ama insas ke kapthok khaba tokning kun tear smoke cell ahum yauna atay mari leina ba potlam kaya fagat pangamki atopa thaudok amadana Bisnupur district ke Fogak Chau Ikhai police station konba torbong sabal mamang lekai gi mafamda thiba humbagi thabak chathabada magazine ga konana SLR ama AK gi kapayari ba maru manga single barrel nongmai ahum phagat ki amaromda lalhaulo KCP PWG gi active cadre ahum su ngarang Manipur police na Imphal West district ke Imphal police station na konba thangmai ban thingel lekai community hall manaktagi fagat pangamki faraba lalhauba ahum adudi Imphal West district ke Lamphel police station na konba takil kolom lekai dagi ahibam Johnson Singh atopaming Konthang Chahi Kuntaret Lamsang police station na konba Tairen Pokpi Mayai lekai dagi Ningthaujam Solia Devi atopaming Chauba Chahi Kunmanga amasung Bisnupur district ke Bisnupur police station na konba Ningthaukhong mamang lekai dagi Salam Binita Devi atopaming Bema atopaming Tamna Chahi Kunithoini atopa thaudok amadana Jiribamgi FCP gate nupi ani yamlaba yu singa konana fagatki Tamenglong district ke Kaimai police station na konba Nungkau part 2 Rani colony dagi Chamsenlu Rongmai Chahi Nifu amasung Oinamlong part 1 dagi Gaichen Dinliu Lut Rongmai Chahi Kuntrataret Hairiba nupi asi Magdwell number 1 bottle Marfutra Taruk Iconic white bottle chamaga nifu mari Kingfisher beer can chaniga tarataro Stoke beer can trainthoi Godfather beer can tranithoi Tubog beer can manga Olmo bottle kun mari KD whiskey bottle tranithoi amasung DIC liquor bottle taraga kona na fagat ki faraba using adu excise department ta sinakra hairi Koireng na luching ba UNLF ki local volunteer oina leiramba wangjing sorok haibam lekai dagi narengbam alensor atopaming SK thasigi kuntaru ki ayuk pung nipar makhai tabada masagi anaba amana maram oiraga kemta leikhidre basic military training longnaba Manipur thadoktuna lakpa lambigi transit kemta viral fever na maram oiraga punsi pikhamna khibani hairi mahangna leikhidaba haiba UNLF ki danatana ningtam lalhogi Achauba mangjaba amani mahakna laikhidabada imung manungna nanghoriba awamisa ada UNLF amasung masigi lanmi MPA na sarukyari haina lona thingkraba lalhaulub asigi publicity secretary M Sakhena ngasi press ta thokpa cherol amana hairi tha asigi aukiba tangkun tarukta Imphal ukrul lambigi Mongko Chepu Khul manakta ukrul tamna lakpa winger amada kuki gi miyoi kharana fu chaiba tawrakhiba thawongbo foothills naka coordination committee FNCC Imphal na akanma mongda yaningdaba fongdorakli FNCC na thadorakhiba cherol amada thawong asi icham chamba hingsa gi thawong nate naga miyam gi mathakta chathaba tamthiba thawongni amadi chaungna khatnaba hobani amaromda kuki singna naga gi lamda changsilaktuna Makhoigi oinaba lam khopchinbagi thabak leptana chatharakli asigumba thawong asida naga singna tumina yengduna leiroi singna rakpa khudingmak chapchana hak thengnana ba sem sadun lei hairi Ukhrul district ta kukina tangkhul gi miyoi singbu phuba kihan khanganba tawribasi jun kun taruki asina ahan manate asigumba thawong asi gyaning de haina Federation of Haumi na fongdorakli Federation of Haumi gi Vice President Dr. K Hirakabuina thadorakhiba cherol amada National Highway 202 Imphal Ukhrul lambida passenger puba winger amada kuki singna driver amadi passenger tangkhul nupi amabu asok apan nang hankhiba asi kuki singi ka henba thawongni mangko chepu khulda thokiba thogok asina ahan banate mamangda sulitanda khundaba kuki gi miyoi kharana tangkhul gi village authority gi maruoiba miyoi ama
inai tana furakibagi thogdok leikre maram aduna matungda thoktanaba June 16 ki thogdok asi customary law gi thakta YN batana tana maralaiba sing adugi mathakta FIR chanduna logi oiba chairak phanghangadabani hairi amaromda kathokatam naulong amadi Tangkhul Naga Valley Students Association na changsilakpa khongjang singda Federation of Haumi nasu saugatkani haina cherol asina makhatarakli BJP amasung NPP dagi Congress Party da nauna changlaklaba workers singa si MPCC gi District Congress Committee na taram na okre Tamenglong headquarter gi page hall da pangthokiba thoram aduda Congress ta nauna changlaklaba BJP SG Morcha gi President Nampi Bau Pamai RK amasung BJP Kisan Morcha gi President Tithai Pongna Luchingba BJP gi worker mapan amasung NPP gi worker amabu Congress Party ki lengyan yanduna taram na okhi Tharam aduda MPCC Executive Member loinana Hanaga Minister Samuel Jendai District Congress Committee Tamenglongi Working Committee President PH Fungan DCC gi Executive Member Kaningai Riamai AG Kona AG Jona Block Congress Committee Tamenglong Block ki Secretary Paujai Gonmai amasung BCC Tamenglong Block ki President Di Chunlung Kamaisu Sarukyaki Nauna Party da Changlaklaba Singna Miyamga Loina Punna Thabak Tawduna Chawkhatpa Tamenglong amasung Chawkhatpa Manipur oihana bahotna minasi haina Samuel Jendai na Fongdoki Supreme Court while Chathariba Waqf Amendment Act 2025 Manipur lengak na implement tawna bahotna ba Committee Semba Yaning Haina Minority Students Association Manipur gi Maikaidagi Fongdorakli Ngasi Manipur Press Club ta pangthokpa pawgi mifam amada MSA gi President PH Izus Ahmad Nahai Association asigi Maikaidagi haidiba ek asi Yaning de haiduna khongjang kaya changsinduna lakli Manipur lengak na chayet nariba ek asigi matung ina committee semlakliba asi Yaning de haiki Mahak Nahai Waqf Rules Sem na ba sem kiba committee adu handoktuna maitai pangal singi marakta lairiba akhang ahi scholar singa tanaram na ba wafam su thamki Anauba committee semi base masi yaroi satnaba yaroi masida yauriba committee sem da yauriba executive moi manga moi singse masa masana athuba matamda haima koi manga se committee sta gi resign tawgadabani haiba mofam sima thamge committee se semba matamda Manipur pangal gi adugum laba research educational scholar mayam khak tawga khanna nainarga khangada potu oidaba moina khalli potsi satisfy oide haiba se khanba yaba adugum ba Manipur pangal marakta gi scholar singse oina khanna nainarga khanbiyu haiba duni MSA na thamjani ofam se Manipur State Policy for Children 2025 athubada chanahanabagi matang the White Angel Social Development Organization Sagolban Moirang Hanuba Mayalikaina Manipur Commission for Protection of Child Rights MC PCR ga kuchamna dunangasi advocacy meeting ama while White Angel Social Development Organization ki conference hall pangthokre tharmadu dawangang laduna MCPCR gi chairperson Kaisam Pradeep Kumar na Fongdokhibada Sotharaba Kanglup amadi irangna sokhalaba angang singda sokhaliba issue kayagi yenglaga proposed state policy for children asi athubada chanahanba yamna mathau tai policy asi athubada chanahanabagi damak stakeholders sing amasung government department singna punna saugatminabasu changi haiki Society of Medical Oncologists of India amadi Northeast Chapter of Indian Society of Hematology and Transmission Medicine nasinna cancer care for collaborative oiba mayon amada layeng pathap chatnabagi matangda pangthokpa oncologist singi ahanba oncocon 2025 conference pangthokre chingmairongda laiba classic grant pangthokiba conference aduda American Oncology at Babina Specialty Imphal gi oncologist Dr. Kayana Sarukyari Numinini pangthokadaba conference asige scientific agenda singda cancer layeng pathap kamari lainana wa phongkaya khana nainagadori Masi conference gi khoi main theme di akoina cancer care si
comprehensive oina yam collaborative oina teamwork oina multidisciplinary team oina semaga sida yaurisi oncologist medical oncologist radiation oncologist surgical oncologist aduga loinana magi team punamak haibtare khoigi endocrinologist cardiologist adigi radiologist pathologist watino sing lo yaura khoina yamna collaborative team ama semjaraga sida khoigi yam thoughtful mind plan da tokjaba sida yauriba faculty hagadre resource person ji india gi maming leiraba resource person mayam so mai yauri paugi marak thana ten ba break amatang lominasi Hakchang phana thamge hairabadi iramda masimakta leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhogi specialist singna marik chumna thawai hakchang yauna layeng jari aduna state wangmada amuk kari gi chatlugani aikhogi manipur da su hojikti awang bathaki health care fanglabada matam mangan biraganu sel hena tingan biraganu aikhogi specialist singdagi malemgi apaba thaki layeng patap yumpham oiba service lobiu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East lengsin birau natraga aikhoigi phone number 6909 390666 ta call tawbirau Hi everyone, Northeast ahan boina pangtok jagadoriba Innotech Face aina mingthonjaba Innovative and Technical Festival asi lakliba July gi date 18 dagi haujaraga July gi date 20 2025 fauba numit humni chukna pangtok jagadori. The event is organized by Science and Technology Department, Government of Manipur. Knowledge partner na MTI Hub amadi co-sponsor na Aksar Academy ni. Tawzagadori mafam sina Manipur Science Center Takel Pat Imphal dani. They are inviting innovators, students, startups and existing business to participate in the Innovative Idea Challenge and Exhibition Store. See the natana atopo events, creative robot design, spot painting competition, science demonstration, IPR workshop and magic show mayam amasu yaure. Thohanjariba QR code asida scan tawbiraga form thajinbiba yaragani natragana pizariba website asida su form thajinba yagani. Form thajinbigi last date July gi date 10 2025 aduna interest lairagadi athubada form thajinbi horo. Hen akupamoro khangbiningbagi damaktadi aina pizariba number sida adum contact option biro. Manipur bu innovation gi lamda malemgi thakta pukhatna bu hotnabada mayam sur yabi. I come from Ukhrul, a small town in Manipur. While growing up, I didn't always see how my voice could shape decision. But I've learned something important. Every vote counts. And it begins with your name on the electoral roll. If you are turning 18 on or before the 1st of July, it's your time. It's your right. Register to vote. Don't wait to be told. Don't let others decide for you. Wherever you are from, your voice matters. Get registered as a voter and be counted. Count me in. Breaki matungda mayamung kahna taram na opchari. Dr. Thingnam Kishan Foundation na sindona taramathui suba Dr. Thingnam Kishan Memorial Lecture nga si Uripok Sorbon Tingilda Imphal Public Library da pangthokhrei. Thauram aduga mari lainana Dr. Thingnam Kishan Foundation gi trustee member amadi IGNTU gi professor Homen Thangjam na hai Dr. Thingnam Kisana lamdam asida awan ba chawkhatpa purakpa pamjaram ba wakhalon adugi matung ina lamdam asida thokliba issue sing asigi manungda chana bahiram sing khanduna chatharakpa memorial gi makha chatharakpa oina archaeology as a source of understanding the culture of Manipur haiba hiram asi khangatuna ngasigi thoram asi pangthokpani mahangna makha taradun hai leiriba puya mayam sing ase scientific basis ta puthokadage khanarakma matamda academic burden oiri hairiba sing asi kamdongna puthokadage haina khanabada
archaeological evidence yaudragadi yaroi amadi haurakliba naharolsing asida archaeology gi maru oibasing asi khanganabagi wakhalonda ngasigi hiram asi khangatuna lecture asi pangthokpani haiki ngasigi thoram aduda soyam Lokendrajit Singh retired professor former dean School of Humanities Manipur University na chair lauduna archaeology as a source of understanding the culture of Manipur haiba hiramda archaeologist Okram Kumar Singh na lecture pikibaga loinana Michael Singh Samjet Sabam Assistant Professor Department of Philosophy DM College of Science amadi Chabungbam Babina researcher dancer Khanaloi Singh oina sarukyaki Ngasi punjaribasi amuka hanta samna haijanabada a towering intellectual that was in the figure of Dr. Imphal Kitsan amasung aduda sunatana he was a great administrator justice hazara madugona maram koituna pikum nakhiba ninjara badi karino justice asile gi haiba tarabadi achumara kanatana daibam tu haiba du kanatana yawan gi haiba tarabadi karino it all needs our collective efforts privacy gate gi Tamenglong College Taba Approach Road ngasi khunja singna semjin create Tamenglong Ward number 3 gi chairman Azon Gonmaina Fongdorakibada District Hospital Tamenglong gi su bypass road oiriba Tamenglong College ki and Pegari Farm Road asi haukiba matam kayada nong kana chukibana fibam soksilakpaga loinana khongna chatpa fawda awaba ma oirakhi adubu mari leinaba singna hanna yengbidana leibadagi tangai fadana miyamgi safana bakhalaga Tamenglong Ward number 3 amasung akoibada leiba khunja singna nongyangna mathokta ba potlam sing puthoktuna semjin khibani athubada mari leinaba department lambi asi ningthina semjim yu haina su ajon gonmaina taksilakli Tuba loidriba furid laga viral chatnaba hotnariba sing asi miyambu usittabani chak chagring amana chengkok ama mangthokpagi thabak tawbiganu haina Kanglaipak Minority Welfare Organization KMWO na fongdorakli Lowasigi General Secretary Sawajitna Khudyek piduna thadorakhiba cherol amada khunai asida nupi oibisingi fidret chakcha lamchat sajat thauna lingjel haiba ama leiduna Malemgi miyamna sakhangduna ikai khumnaribani chairak asida chaukhatpagi matau tamlibani haiduna nupi kharana imung manung amadi miyamna yengba nungaitaba mongda fijet figai set laga reels namdana social media da upload tawrakliba asi lamdam asigi miyambu usitabani asigumba thawong asi athubada lepiu social media da viral chatnaba haiduna yengba nungaitaba firol sing setuna upload tawraklabadi lob asina tuminna leiroi chapchana thabak laukhanaba warep laure haidi Maternal Health Division State Health Society National Health Mission Manipur Institute of Social Research Development ISRD amasung Jawaharlal Nehru Institute Medical Sciences JNIMS ka khutchamnaduna sinduna Model Comprehensive Abortion Care CAC Center among asi JNIMS ta hangdokhrei JNIMS ke conference hall da pangthokiba thoram aduda saruk yakhiba Health Service ke Director Dr. Chambok Gonmain Hai Awang Nongpok State Singda Assam gi hek mathangda Model Comprehensive Abortion Care Center hangdokpasi Manipurna ani subani Manipur gi oina su JNIMS ta hangdokliba asina ani subani masida maru oiribasi counseling tawduna patients sing wakhal tahanba loinana health sector gi leiriba mafam sing su masana na thamba mathau tai haiki Regional Institute of Medical Sciences RIMS Imphal gi Dental College ke Department of Pediatric and Preventive Dentistry na Government of Manipur gi Education Department Samagra Shiksha amasung Social Welfare Department ka khutchamnaduna ngasi Specialized Adoption Agency Imphal East Dental Health Camp ama pangthokre ISPPD 2025 ki Nani Muskan Little Smile Outreach Activities for the underprivileged children gi saruk ama oina pangthokiba kem aduda angang ni panyawna punna miyoi tarani thoina yaga mari leinaba anaba sing layengki amadi chin yalu nana thamnabagi matangda wakhal tahanki hidak langtha ORSL packet
mouthwash, t-shirt, chana thaknaba yauna stationery gi potlamsing su yenthokhi. Thauram aduda Dental College, RIMS, Imphal gi Department of Pediatric and Preventive Dentistry gi Assistant Professor Dr. R.K. Sarda, Department asige tutor Dr. Gargi Yumnam amasung BDS Attorney Dr. Thoktom Julisu Sarukyaki. International Day Against Drug Abuse and Illicit Trafficking gamari laina na ngasi Union of Social Transformation USG na sinduna khangabokta laiba KM Blooming Higher Secondary School da awareness program am pangthokre. Thoramadu the Thawal Police Station gi OC Thingbaizam Phulchandra Universal Mothers Organization Thawal gi General Secretary Okram Ongbi Manorama School asige Principal Roman Khundrakpam amadi Union for Social Transformation gi thomi kaya su sarukyaki mayai kaba nisada lai chuduna khunai asida piriba chaithing sandokna taktuna haugalakliba nahasing amadi mahairoi shingbu nisada gi lapna leihanaba school asige mahairoi shingbu wakhal tahanki. Manipur da COVID-19 naba migi masing chaniga kuntra yaukre ngasi miyoi nifum doi test tawkhibada miyoi 12 COVID positive oiba thengnaduna laina sina naba gi chang chada kuntra dasmik ani oidi ngasi fawbada active case tamaga 19 leiri laina sida gi faduna ngasi miyoi kuntra discharge tawkhibaga loinana ngasi fawbada miyoi chamaga 12 discharge tawkhre Imphal West district ta miyoi chamaga 53 COVID positive Oiduna, Khwaidagi Yamna Laina Sinanaba district ama Oidi, Aduga, Imphal East district na Mio Yankayumdo positive Oiba Thengnari, Adum Oinamag, Handak Sandorakliba COVID-19 Gilachat Asinamaram Oidaga, Ngasi Fawa State Asigi Oina, Mio Amata Laikidabagi, Yautri. Mahairoi shingbu amaga loan fauna handuna amata oibagi saktam sagatna bagi pandamda Ministry of Educational paikhatpa thaurang oina learn one more Bharatiya Bhasha haiba timda Bharatiya Bhasha Manipur SCERT Manipur Education as Department amadi Samagra Shiksha Manipur na punna sinduna Bisnupur district ke oina CWSN Mahairoi shingi oiba exposure tour ama pangthokre Bisnupur district ke tongan mafam singda laiba government ke school singda pangthokhiba Bharatiya Bhasha Summer Camp 2025 ki ngasi tarukni janba numita exposure tour adu pangthokhibani exposure tour adu da India Peace Memorial State Museum Kangla amadi Sendra na chingba tongan mafam Mahairoi shingbu puduna yenghanki hairi National Institute of Electronics and Information Technology NILIT Imphal amadi Manipur Seva Simiti Konjeng Lekai Anina Kuchamnaduna NILIT Campus Akampata Chatharakiba Assembly of Drone Technique ki Numit Manganigi Bootcamp ngasi loishinkre Bootcamp asida Kamakhya Pamton College Biramangal College Oriental College Liberal College Manipur College amadi Mapalamgi College Singi Mahairoi Shinga Sarukyaki Uchathol Pioneer Club Jiribam na sinduna club asige sanabungda team tarataruk na sarukyaduna thasige kunmanga dagi chatharakhiba first 6-a-side football tournament 2025 ngasi preliminary group league round gi ahum suba match sanakre ngasigi match aduda UPCA Uchathol team gi mayokta Oriental A team Kasimpur FC team gi mayokta YSC Aglapur amadi UPC B Uchathol team gi mayokta CRYDA Champanagar team singna sanaki ngasigi ahanba match ta Oriental Club A team na UPC A Uchathol team bu goal mari amada maithiba piki ani suba match ta YSC Aglapur team na SKYC team bu goal ani shino da maithiba piki aduga ahum suba match ta UPC B Uchathol team amasung CRYDA Champanagar team anina goal amamam chanaduna draw oiki hayeng match ta MSUC team gi mayokta YLC Dibong Khunau team ani suba match ta LEC Lamlen Lekai team gi mayokta Oriental Club B team amadi Sonapur GPS team gi mayokta Youngstar FC team singna sanaragani ngasi state asida oikhiba yinga sagi pau amuk pizari
ICAR Regional Center Lamphel Partagi Fongba report ki matung inangasi state asida khwaidagi sabagi chang Celsius degree 38.5 aduga khwaidagi ingbagi changna Celsius degree kulhumdoi.5 oiki nushite yawbisi manili changna yukta chada marfu mga amasung numidang wairamdana chada humfudra humdoi oiki Aroibada maroiba pausing amuk hana pizari Jun kontra da MHA mute singa unaduna wari saru na bamiyoy taramapan na saba kokomi amuko amadi Fox mute sing hayang Delhi gidamak Imphal thadok lagani. President's rule thamlingay manungga male local area development fund kaithokla mamaram chade haina veteran politician Okram Joyna Manipur ke governor da memorandum amapisin kre haidi. Mamangi lengak na soirang bakaya sandok riba fawa Manipur da ing tapapurak pangamloy thokliba irang na si sumamang kakta soirang bakaya adu samdok na bahot na bada thokliba ni haina ha nagi Chief Minister and Biren na Fongokri. Popular government ama tuba da sem na bahot nari amadi BJP ki manungga tokhay tabagi wafam leke haina BJP State President Sarda Devi na Fongokri. Amasung plastic pollution muthan na bahot na bada isadagi hauraga mipung khuding na thodang lawin na si haina Forest and Environment ki Special Secretary RK Amarjit na Fongdokre. Mata sida bulletin na chiloy sinjare Manipur miyang ipunsida khwaidagi hena maroiba state asigi leba sige amadi malimgi ipaw singgidamak SKTV News po miteng taduna laibiu loisilakpada pungnang pumkahna khurumjari